Lakhipuronline puthokchaba September ki tang 19 yumsa kaisha numit ki Khomjinba Pao tabirasi ahanbada maruiba Pao Ayush Mantrina Assam da phangliba hidak langthak ki mana masing tijin humjinanaba tijilloi singda khangan khre Assam da Manipuri lon kannanaba gi damak lon asi associate official language oidriba phawba amsuna khongjang jangsin gadori Nabard ki tengbang na Joypur da handloom ki program amasung Ranipur da jute handicraft ki training program pangthokre Rajya asi ki tongan mafam singdagi ngarang Assam police na lamtu gi thabak thorom da chenaba dalal chamri ga yankhayum doi phagatkhre Sumang lila ki taibang da nupi ki khonjel da saisak lamba naba chakthek pi haina khangnaraba naba Chandra Sharma laikhidre amasung Assam da miyoi chamri ga nifuma thoi gi masada COVID ki anuba case thengnakre positive oiba ki chang chada 0.6 oiri Haujik mapung oiba pau tabirasi Ayush Sports Shipping amasung Waterways ki Kendra ki Mantri Sri Sarbanand Sonowal na Guwahati da Ayush Ministry ki makhada leiba Central Ayurved Research Institute amasung Homeopathy ki General Research Institute ta ngarang chatuna yengsinkre Mantrina Institute adugi thiziloi sing amasung staff sing unaki amasung campus adu da leiriba hidak kanaba pambi singi garden adu sujeng sinki Pradhan Mantri Sri Narendra Modi ki midyengbu manglom da pukhatnaba Ayush Ministry na lauriba thaudang singi baramda wangang laduna Ministry asina Bharat ki thaina dagi chanaraklaba hidak langthak ki system asi malem pumba da khanghanaba lokhat pa yaba khongthang pumba lokhatli Assam ga loinana awang nongpokta marang kaina phangliba hidak kanaba pambi sing makhata na thidoknanaba masung aikoi gi thaina dagi chanaraklaba hidak langthak ki system asida henna sakti pinaba scientist singda Kendra ki Mantri Sarbanand Sonowal na taksinki Assam da hidak kanaba pambi ki makal lising amaga chatret hena phangli aduna mafam asigi miyoi singa honamina duna awang nongpokta marang kaina phangliba hidak kanaba pambi sing thidokna na bataksinki loinana naha oiriba sing amasung misam prajana Ayush pu makhoi gi punsigi saruk ama ohenaba lammasida paujil sandokna masu haiki Assam ki Chief Minister Dr. Himanta Biswa Sarma na hadak silchar gi numit nini gi khongchapta Manipuri singi akhangai amadi oja singa Manipuri singi tongan ba issue kaya khana nainabada Manipuri lon bu associate official language ohenbada misinga chana de haina hairamba wapamasi Assam Manipuri Students Union amsuna yamna pen de haina mahiroi lup asigi cherol amada phongdorokli cherol asida makhata na hairaduna Haujik Assam da yamna kana chanarakliba Assamese Bengali Boro khangdaba yade haiba sina leptana sumasum chatharaklagadi Manipuri medium athuba matamda mutkragani hairi maramdi lon sing asida mahi tamlaktaba mahiroi sing sarkar asina loba thabak kaya thaba yahandri 3 language formula asina maram oiraga mahiroi kaya Manipuri medium tamningdaba thawoiraktabagi achouba machakama ohelli hairi masigi mathakta Manipuri lon asi Bharat Sangbidan gi 9 suba schedule Chalaba loni Krista kumja lising amaga chamapan yankai taruk gi hauduna medium ama oina tamduna laklaba amadi Assam University Silchar amadi India gi tongan ba university singda tamliba lon amasuni loinana Sahitya Academy na sakhanglaba loni asigumlaba lon amabu associate official language oibe yaroi haibasidi Manipuri lon bu mamal thamdabani amadi chahi kayadagi medium oina tamduna lakliba Manipuri lon asibu thawoidabani haina amsuna pendaba phongdorakli aduga Chief Minister na mifam aduda palamba phurup sing adugi lon sing dagidi Manipuri lon na thak yamna wangba heli mising yenglaga lon amagi thak khak lepa yaroi aduna associate official language oidriba phawba amsuna changsingani haina phongdokladuna Assamese Bengali Boro da piba chap manaba chakthung Manipuri lon da su pigadabani Manipuri lon mutnanaba honarakpa amsuna kaidongwai da su yaba ngamloi haina Assam Manipuri Students Union amsu Central Committee gi General Secretary Kaprabam Bikramjit na khudiyek piba cherola sida phongdorakle numit 15 chupna chathagadaba Nabard na support toba upgrade skill handloom and design training program ama September gi tang 19 leipak pokpa nimita Kasar jila gi Naudrang Community Hall Sibastan Joypur Part 3 Kasar da haudokpagi thoromda Rabi Shankar Likmabam DDM Nabard Ngangom Alina Devi Circle Inspector Handloom and Textile Kasar Pratima Singh Ward Member Anima Namasudra ASRLM Alokananda Burman PRI Member Asina Chingba Miyoi Singna Daista Phamduna Wangangki Thoram asida self help group
तरमापन की मेंबर चामरोम न सरुक याखी तुंगदा पूर्णचंद्र शर्मा की हरि कम्युनिटी हॉल रानीपुर दा जूट हैंडीक्राफ्ट की ट्रेनिंग प्रोग्राम अमसु हौदोखी थोरम असिदा बाद्रे की जीपी प्रेसिडेंट निर्मल राय ओ दिलीप सिंह लोइनना देव बस्ती अमसुंग रानीपुर की एसएसजी ग्रुप मेंबर कुंठा मंगा मुगना सरुक याखी थोरम असिदसु डीडीएम नाबार्ड पीपीएम बीएमएमयू बास्कांदी ब्लॉक अमदी एजीवीबी बास्कांदी ब्रांच के असिस्टेंट मैनेजर राहुल कुमार न चिंबा मियोय सिंह सरुक याखी हाइरी राज्य असिगी तोंगान तोंगान मफमदगी ngarang असम पुलिसना लमतुगी थबक थोरमद चेनबा दलाल चमरीगा यांखै हुमदोय फागतख्रे वाफम असि चीफ मिनिस्टर डॉक्टर हिमंत बिश्व शर्माना गुवाहाटी दा पाउमिसिंग ngarang फोंदोखिबनी मसिगी मनुंगदा कासार जिल्लादगी मियोय मंगा अदुगा हाइलाकांदी जिल्लादगी मियोय 3 यावी हाइरी सुमांग लीला की ताइबंगदा नुपी की खोंजेल सैसक लंबा मियामना थोइदोक हेंदोकना नब चाकथेक पी हाइना खंगनरबा चौधरी मयुम नबचंद्र शर्मा मसागी अनाबा मनमरम ओइरगा सेप्टेम्बर की तांग 18 लैखिद्रे लैखिदबा मतमदा मसागी चही हुमपुरम सुख्रे नबचंद्र शर्माना सुमांग लीलादा नुपी खोंजेल सखिबा इसै कया अमा हुजिकसु मियामना निंगसिंगदुना लैरी ngasi lokta khumban sida inau naure aidi pukning si ngasi lokta khumban sida inau naure aidi pukning si itra khori ipun kari aidi wakhal aidi pukning aidi wakhal aidi pukning ngasi lokta khumban sida lamuk nare lamang nare ngasi lokta khumban sida lamuk nare lamang nare aigi wakhal aigi pukni केंद्र की मंत्री सर्बानंद सोनोवाल असम की राज्यसभा सीट की दमक ngarang मिरेप चेपिसिनख्रे मिखल अक्टोबर की तांग 3 दा पांगथोकलगनी राज्य की हाना की चीफ मिनिस्टर ओइरंबा श्री सोनोवाल लंबा याउदना मिखल दा कारबा याय हाइरी असम दंगरंग मियोय चमरी गनि पुमाथोय की मसादा कोविड पॉजिटिव ओइबे थेंगनख्रे पॉजिटिव ओइबे की चांग चादा 0.9 ओइरी असम दंगरंग मियोय 3 लाइचरसिना लेकिदबगा लोइनना लेकिदबगी अपुनबा मसिंग 5,993 सुख्रे मणिपुर की हक्सेल लोइसिंग थोकपा पाव मतुंगिना मियोय 138 की मसादा ngarang कोविड-19 पॉजिटिव ओइबे थेंगनखी लाइचरसिना ngarang मियोय अहुम लेकिदबगा लोइनना लेकिदबगी अपुनबा मसिंग 5,993 सुख्रे अरोइबदा मरोइबा पाव अमुखन्ना आयुष मंत्रीना असम द फंगलिबा हिदाक लांगथकी मना मसिंग थिजिन हुमजिननबा थिजिल लोइसिंग द खंगनख्रे असम द मणिपुरी लोन कन्ननबगी दमक लोन असि एसोसिएट ऑफिशियल लैंग्वेज ओइद्रिबा फावबा आमसुना खोंजंग जंगसिनगदौरी नाबार्ड की तेंगबांग ना जयपुर दा हैंडलूम की प्रोग्राम अमसुंग रानीपुर दा जूट हैंडीक्राफ्ट की ट्रेनिंग प्रोग्राम पांगथोखरे राज्य असी की तोंगान तोंगान मफम सिंगदगी ngarang असम पुलिसना लमतु की थबक थोरम द चेनबा दलाल चमरीगे यांखयुमदोय फागतख्रे सुमांग लीला की ताइबंगदा नुपी की खोंजेल द सैसक लंबा नब चाकथेक पी हाइना खंगनरबा नबचंद्र शर्मा लैखिद्रे अमसुंग असम द मियोय चमरीगे निफुमाथोय की मसादा कोविड की अनुभव केस थेंगनख्रे पॉजिटिव ओइबगी चांग चादा 0.9 ओइरी लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकचबा ngasi gi oinadi matang asida loijare।